ꯑꯍꯥꯟꯕꯃꯛꯇꯗ ꯈ꯭ꯋꯥꯏ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕ ꯂꯣꯏꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝꯅ ꯑꯅꯧꯕ ꯋꯥꯔꯤ ꯃꯆꯥ ꯑꯃꯈꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯃꯆꯥ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯉꯥꯏꯖꯕꯒꯤ ꯑꯋꯥꯕ꯫ ꯋꯥꯔꯤ ꯃꯆꯥ ꯑꯁꯤꯒꯤ ꯑꯏꯕꯤꯅ ꯔꯥꯖꯀꯨꯃꯥꯔꯤ ꯍꯦꯃꯥꯕꯇꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯂꯥꯏꯕꯛꯇ ꯇꯧꯔꯝꯕ ꯍꯥꯏꯒꯗ꯭ꯔꯥ, ꯕꯤꯙꯤꯒꯤ ꯅꯣꯡꯗꯝꯅꯤ ꯍꯥꯏꯒꯗ꯭ꯔꯥ, ꯂꯇꯥ ꯂꯣꯅꯕꯤꯒꯤ ꯑꯇꯣꯝꯕꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ MA ꯂꯣꯏꯔꯦ, ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯃꯆꯥ ꯑꯃꯁꯨ ꯃꯇꯧꯖꯔꯝꯕꯅꯤ꯫ ꯄꯨꯟꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯌꯨꯝ ꯄꯥꯜꯂꯔꯣꯏ ꯈꯟꯗꯨꯅ ꯁꯥꯡꯂꯕ ꯃꯇꯝ ꯀꯌꯥꯁꯤ ꯀꯅꯥ ꯑꯃꯠꯇꯒꯤ ꯃꯋꯥ ꯃꯄꯥꯎ ꯇꯥꯎ ꯍꯥꯏꯕ ꯌꯥꯔꯛꯇ꯭ꯔꯤꯕꯅꯤ꯫ ꯅꯨꯡꯁꯤꯕꯅ ꯈꯨꯡꯒꯧꯜꯕꯤꯔꯝꯂꯕ, ꯊꯥꯖꯕꯅ ꯅꯩꯍꯠ ꯄꯤꯔꯝꯂꯕ ꯄꯨꯟꯁꯤꯗ ꯅꯨꯄꯥ ꯍꯥꯏꯕ ꯖꯥꯠꯇꯨ ꯑꯃꯨꯛ ꯍꯟꯅ ꯌꯦꯡꯈ꯭ꯔꯔꯣꯏ ꯍꯥꯏꯕꯁꯤꯅ ꯃꯥꯒꯤ ꯑꯔꯦꯞꯄ ꯋꯥꯈꯜ ꯑꯣꯏꯔꯛꯄꯅꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯆꯦꯜꯂꯨꯔꯤꯕꯅꯤ, ꯂꯩꯈꯥ ꯇꯥꯔꯕꯤꯅꯤ꯫ ꯃꯥꯕꯨ ꯀꯔꯝꯕ ꯃꯃꯥ ꯃꯄꯥꯅ ꯃꯆꯥ ꯃꯃꯧꯅꯤ ꯍꯥꯏꯗꯨꯅ ꯄꯨꯁꯤꯜꯂꯛꯄꯗ ꯍꯔꯥꯎꯅ ꯀꯣꯟꯁꯤꯟꯕꯤꯒꯅꯤ? ꯃꯤꯑꯣꯏꯕ ꯑꯆꯨꯝꯕ ꯅꯨꯡꯁꯤꯕ ꯈꯛꯇꯅ ꯁꯦꯝꯕ ꯃꯄꯣꯛ ꯅꯠꯇꯦ꯫ ꯑꯆꯦꯡꯕ ꯇꯟꯖꯥ ꯌꯦꯡꯗꯨꯅ, ꯍꯧꯈ꯭ꯔꯕ ꯗꯥꯛꯐꯝꯗꯨꯅ ꯑꯔꯤꯕ ꯃꯔꯨ ꯑꯣꯏꯗꯨꯅ ꯑꯅꯧꯕ ꯆꯩꯅꯥ ꯀꯌꯥꯒꯤ ꯃꯌꯣꯟ ꯆꯣꯡꯐꯝ ꯑꯣꯏꯔꯛꯀꯅꯤ꯫ ꯃꯁꯤꯅ ꯄꯨꯟꯁꯤꯕꯨ ꯍꯦꯟꯅ ꯍꯦꯟꯅ ꯃꯍꯥꯎ ꯌꯥꯎꯍꯜꯂꯣꯏ ꯍꯥꯏꯕꯁꯤꯅꯤ ꯃꯥꯒꯤ ꯊꯥꯗꯣꯛꯄ ꯉꯝꯗꯕ ꯋꯥꯈꯜ꯫ ꯆꯝꯖꯔꯕ ꯄꯥꯈꯪ ꯑꯃꯒꯤ ꯄꯨꯟꯁꯤꯕꯨ ꯆꯦꯜꯂꯨꯔꯕꯤ ꯑꯃ ꯂꯧꯔꯨꯕꯒꯤꯗꯃꯛ ꯇꯨꯡꯒꯤ ꯁꯥꯡꯂꯕ ꯄꯨꯟꯁꯤꯗ ꯉꯁꯤꯒꯤ ꯆꯠꯅꯕꯤ ꯁꯃꯥꯖꯅ ꯙꯔꯃ ꯀꯔꯃ, ꯑꯐ ꯅꯨꯡꯉꯥꯏ ꯇꯥꯡꯈꯠꯂꯛꯄ ꯊꯧꯗꯣꯛ ꯀꯌꯥꯗ ꯃꯕꯨꯡꯅꯤ, ꯃꯧꯄ꯭ꯋꯥꯅꯤ, ꯈꯨꯔꯥꯅꯤ, ꯃꯥꯝꯃꯅꯤ ꯍꯥꯏꯖꯔꯕꯁꯨ ꯃꯥꯡꯒꯣꯜ ꯑꯁꯤꯔꯕꯥꯗ ꯄꯤꯕꯗ ꯃꯥꯡꯖꯤꯟ ꯊꯥꯕ ꯌꯥꯎꯍꯜꯂꯛꯂꯣꯏ꯫ ꯃꯍꯥꯛ ꯈꯛꯇ ꯃꯥꯡꯖꯕ ꯅꯠꯇꯅ ꯃꯤꯁꯛ ꯑꯃꯕꯨꯁꯨ ꯆꯤꯡꯊꯕ ꯑꯆꯨꯝꯕ ꯂꯝꯕꯤ ꯅꯠꯇꯦ ꯇꯠꯇꯅ ꯂꯦꯞꯄꯤ꯫ ꯄꯨꯟꯁꯤꯒꯤ ꯏꯟꯈꯠꯂꯛꯄ ꯃꯇꯝꯗ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ, ꯊꯥꯛ ꯋꯥꯡꯕ ꯏꯃꯨꯡꯗ ꯍꯧꯔꯛꯄ ꯔꯇꯟꯒ ꯊꯦꯡꯅꯔꯨꯕꯗꯒꯤ ꯅꯨꯡꯁꯤꯕꯒꯤ ꯑꯀꯟꯕ ꯂꯤꯄꯨꯟꯅ ꯃꯥꯒꯤ ꯊꯃꯣꯏꯕꯨ ꯄꯨꯟꯈꯤ꯫ ꯔꯇꯟꯅ ꯃꯦꯗꯤꯀꯦꯜ ꯑꯦꯟꯇ꯭ꯔꯥꯟꯁꯇ ꯈꯜꯂꯛꯄꯗꯒꯤ ꯂꯇꯥꯕꯨ ꯃꯌꯨꯝꯗ ꯂꯨꯍꯣꯡꯗꯨꯅ ꯊꯝꯂꯝꯂꯒ ꯗꯥꯛꯇꯔ ꯇꯝꯕ ꯆꯠꯀꯅꯤ ꯍꯥꯏꯗꯨꯅ ꯉꯔꯪ ꯉꯪꯉꯤ꯫ ꯂꯇꯥꯅ ꯍꯥꯏꯖꯕ ꯊꯦꯝꯖꯕ ꯑꯃꯠꯇ ꯇꯥꯕꯤꯗꯅ ꯅꯝꯗꯨꯅ ꯈꯨꯗꯣꯡꯆꯥꯕ ꯑꯃꯗꯒꯤ ꯂꯇꯥꯕꯨ ꯆꯦꯟꯈꯤꯕꯅꯤ꯫ ꯃꯇꯝ ꯆꯥꯗꯕ ꯑꯃꯗꯤ ꯊꯥꯛ ꯈꯦꯟꯅꯕꯅ ꯂꯇꯥꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯑꯔꯥꯟꯕ ꯇꯥꯔꯛꯀꯅꯤ ꯍꯥꯏꯖꯔꯕꯁꯨ ꯃꯥꯅ ꯅꯨꯄꯥꯅꯤ, ꯄꯨꯝꯅꯃꯛ ꯃꯥꯌꯣꯛꯅꯒꯅꯤ ꯍꯥꯏꯗꯨꯅ ꯊꯧꯅꯥ ꯐꯅ ꯂꯦꯞꯈꯤ꯫ ꯊꯃꯣꯏ ꯀꯥꯏꯔꯕ ꯔꯇꯟꯒꯤ ꯃꯃꯥ ꯃꯄꯥꯅ ꯂꯨꯍꯣꯡꯕꯤꯒꯅꯤ ꯍꯥꯏꯗꯨꯅ ꯊꯦꯝꯂꯒ ꯃꯌꯨꯝꯗ ꯊꯤꯟꯗꯣꯛꯄꯤꯈꯤ꯫ ꯃꯔꯛꯇꯨꯗ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯔꯇꯟꯕꯨ ꯅꯨꯃꯤꯠ 5-6ꯅꯤꯒꯤ ꯃꯅꯨꯡꯗ ꯅꯝꯗꯨꯅ ꯃꯄꯥꯟꯗ ꯊꯥꯗꯣꯛꯈꯤꯕꯅꯤ꯫ ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯤ ꯂꯇꯥ ꯃꯔꯥꯟ ꯄꯨꯝꯅꯃꯛ ꯃꯥꯇꯒꯤ ꯑꯣꯏꯗꯨꯅ ꯅꯥꯏꯇꯣꯝ ꯇꯥꯅ ꯀꯞꯅ ꯀꯞꯅ ꯈꯥꯡꯂꯛꯈꯤꯕꯅꯤ꯫ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯔꯇꯟꯅ ꯃꯥꯕꯨ ꯂꯧꯁꯤꯟꯕꯤꯈꯤꯒꯅꯤ ꯈꯟꯅ ꯃꯥꯒꯤ ꯑꯁꯥꯗ ꯍꯤꯡꯂꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯔꯇꯟꯅ ꯗꯥꯛꯇꯔ ꯇꯝꯕ ꯍꯦꯛ ꯂꯣꯏꯕ ꯆꯍꯤꯗꯨꯗ ꯃꯃꯥ ꯃꯄꯥꯅ ꯍꯥꯏꯅ ꯁꯤꯡꯅꯗꯨꯅ ꯖꯖ ꯁꯥꯍꯦꯕ ꯑꯃꯒꯤ ꯃꯆꯥꯅꯨꯄꯤꯒ ꯂꯨꯍꯣꯡꯈꯤ꯫ ꯂꯇꯥ ꯀꯞꯄꯗꯅ ꯃꯁꯤꯟ ꯑꯣꯏꯖꯈꯤ꯫ ꯀꯅꯥꯗꯁꯨ ꯋꯥꯀꯠꯄ ꯉꯝꯖꯈꯤꯗꯦ꯫ ꯂꯥꯏꯔꯕꯒꯤ ꯃꯤꯆꯪ ꯂꯩꯈꯤꯗꯦ꯫ ꯅꯨꯄꯥ ꯍꯥꯏꯕ ꯖꯥꯠꯁꯤꯕꯨ ꯊꯃꯣꯏꯗ ꯇꯥꯊꯤꯕꯒꯨꯝ ꯈꯟꯈꯤ꯫ ꯑꯗꯨꯕꯨ ꯑꯔꯣꯏꯕ ꯂꯩꯇꯕ ꯅꯨꯡꯁꯤꯕꯒꯤ ꯃꯔꯝꯆꯠ, ꯊꯃꯣꯏ ꯑꯃꯒꯤ ꯅꯤꯡꯉꯥꯏꯗ ꯊꯃꯣꯏ ꯑꯃꯅ ꯈꯥꯡꯕ ꯉꯝꯂꯛꯇꯕ ꯃꯤꯀꯨꯞꯇ ꯑꯆꯨꯝ ꯑꯔꯥꯟ ꯆꯪꯗꯕ ꯅꯨꯡꯁꯤꯕꯅ ꯂꯥꯡꯒꯣꯏ ꯆꯟꯈꯤꯗꯨꯅ ꯍꯦꯃꯟꯇꯒꯤ ꯑꯇꯣꯝꯕꯤ ꯑꯣꯏꯈꯤꯕꯅꯤ꯫ ꯏꯃꯨꯡ ꯃꯅꯨꯡꯅꯁꯨ, ꯃꯔꯤ ꯃꯇꯥꯅꯁꯨ, ꯂꯩꯀꯥꯏꯅꯁꯨ ꯑꯇꯣꯝꯕꯤꯕꯨ ꯀꯅꯥꯅ ꯅꯨꯡꯁꯤꯕꯤꯅꯤ? ꯍꯦꯃꯟꯇꯒꯤ ꯅꯨꯡꯁꯤꯕ ꯅꯠꯇꯅ ꯀꯅꯥꯝꯇꯒꯤ ꯃꯤꯅꯨꯡꯁꯤ ꯐꯪꯗꯅ ꯋꯥꯅ ꯈꯥꯡꯂꯛꯏ꯫ ꯏꯃꯨꯡꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯑꯍꯜꯒꯤ ꯃꯤꯆꯪꯗ ꯂꯩꯈꯤꯕꯅ ꯍꯦꯃꯟꯇꯒ ꯅꯨꯃꯤꯠ ꯀꯌꯥ ꯑꯃ ꯎꯅꯗꯅ ꯆꯪꯅꯗꯅ ꯂꯦꯟꯈꯤꯕꯁꯨ ꯌꯥꯎꯏ꯫ ꯄꯨꯝꯅꯃꯛ ꯃꯥꯒꯤ ꯃꯔꯥꯜꯅꯤ ꯈꯟꯖꯗꯨꯅ ꯇꯨꯃꯤꯟꯅ ꯈꯥꯡꯖꯈꯤꯕ ꯀꯌꯥꯅꯤ꯫ ꯃꯁꯤꯡ ꯈꯪꯗ꯭ꯔꯕ ꯆꯩꯅꯥ, ꯐꯣꯡꯗꯣꯛꯐꯝ ꯈꯪꯗ꯭ꯔꯕ ꯄꯦꯟꯖꯗ꯭ꯔꯕ ꯃꯤꯀꯨꯞ ꯀꯌꯥ ꯈꯥꯡꯂꯛꯂꯕ ꯃꯇꯨꯡꯗ ꯂꯇꯥꯒꯤ ꯑꯅꯤꯁꯨꯕ ꯃꯆꯥꯗꯨꯅ ꯆꯍꯤ 2 ꯐꯥꯔꯛꯄ ꯑꯗꯨꯋꯥꯏꯗꯗꯤ ꯂꯩꯈꯥꯏ ꯑꯃ ꯇꯥꯟꯅꯔꯦ꯫
ꯀꯣꯟꯊꯣꯡ ꯄꯨꯜꯂꯕꯁꯨ ꯌꯨꯝꯗꯤ ꯑꯅꯤ ꯂꯩꯔꯤꯕ ꯍꯤꯡꯈꯣꯜꯗꯨꯗ ꯍꯦꯃꯟꯇꯅ ꯅꯨꯄꯤ ꯑꯍꯜ ꯑꯃꯗꯤ ꯃꯆꯥ ꯃꯔꯤꯒꯤ ꯃꯅꯥꯛꯇ ꯅꯨꯃꯤꯠ 10ꯅꯤ ꯂꯩꯕ, ꯑꯇꯣꯝꯕꯤ ꯑꯃꯗꯤ ꯃꯆꯥ 2ꯒꯤ ꯃꯅꯥꯛꯇ ꯅꯨꯃꯤꯠ 10ꯅꯤ ꯂꯩꯕ꯫ ꯃꯤꯑꯣꯏꯕ ꯃꯄꯣꯛꯀꯤꯅꯤꯅ ꯑꯋꯥꯕ ꯁꯪꯕꯥꯏ ꯅꯨꯡꯉꯥꯏꯕ ꯂꯥꯏꯇꯪ, ꯑꯇꯣꯝꯕꯤ ꯑꯣꯏꯔꯨꯕꯒꯤꯅ ꯊꯨꯡꯅꯕ ꯃꯆꯦꯠ ꯀꯥꯏꯅꯕ ꯇꯪꯈꯥꯏ꯫ ꯀꯝꯗꯧꯅꯤ ꯑꯔꯣꯏꯕ ꯄꯟꯊꯨꯡꯗꯤ ꯑꯃꯠꯇꯅꯤ ꯈꯟꯗꯨꯅ ꯌꯧꯅꯕ ꯐꯥꯎꯕꯗꯤ ꯈꯦꯠꯅꯔꯕꯁꯨ ꯂꯝꯕꯤꯁꯤꯗꯗꯤ ꯆꯠꯄ ꯇꯥꯕꯅꯤ꯫ ꯃꯤꯀꯨꯞ ꯑꯃ ꯄꯣꯊꯥꯕ ꯍꯩꯖꯗꯕꯤ ꯂꯇꯥꯅꯤ꯫ ꯑꯣꯐꯤꯁ ꯃꯇꯝ ꯅꯠꯇꯕ ꯑꯁꯪ ꯑꯁꯪꯕ ꯇꯟꯖꯥꯗ ꯏꯌꯣꯡ ꯐꯤ ꯄꯥꯟꯗꯨꯅ ꯁꯥꯏ꯫ ꯅꯨꯃꯤꯗꯥꯡꯗ ꯐꯤ 4 ꯂꯣꯜꯂꯤ꯫ ꯍꯦꯟꯖꯥꯡ ꯅꯥꯄꯤ ꯃꯅꯥ ꯃꯁꯤꯡ ꯉꯝꯂꯤ ꯃꯈꯩ ꯂꯩꯗꯅꯕ ꯍꯤꯡꯈꯣꯜ ꯅꯤꯡꯊꯤꯅ ꯀꯣꯏ꯫ ꯆꯥꯕꯗꯤ ꯍꯦꯟꯗꯣꯛꯇꯨꯅ ꯂꯩꯀꯥꯏꯗꯁꯨ ꯌꯦꯜꯂꯤ꯫ ꯃꯌꯥꯝꯅ ꯁꯣꯟꯅꯩ, ꯅꯨꯄꯤ ꯊꯣꯛꯏ ꯃꯔꯝ ꯑꯣꯛꯏ, ꯑꯇꯣꯝꯕꯤ ꯑꯣꯏꯗꯨꯅ ꯍꯦꯛ ꯃꯥꯡꯏ꯫ ꯏꯃꯨꯡ ꯄꯨꯕꯗ ꯍꯦꯃꯟꯇꯒꯤ ꯃꯇꯦꯡ ꯃꯥꯅ ꯇꯪꯈꯥꯏ ꯑꯃ ꯄꯨꯏ꯫ ꯃꯃꯥꯟꯅꯕꯤꯁꯤꯡꯅ ꯐꯥꯒꯤ ꯇꯧꯏ, ꯅꯪꯅ ꯑꯇꯣꯝꯕꯤ ꯑꯣꯏꯕꯁꯤꯗꯤ ꯅꯔꯟ ꯊꯥꯗꯣꯛꯂꯒ ꯑꯣꯏꯕꯅꯤ, ꯃꯤꯒꯤꯗꯤ ꯑꯇꯣꯝꯕꯤꯅ ꯆꯨꯞꯊꯣꯛꯏ ꯍꯥꯏꯅꯩ꯫ ꯃꯥꯅ ꯅꯣꯛꯊꯣꯛꯏ, ꯃꯤꯒꯤ ꯃꯔꯟ ꯆꯥꯎ ꯇꯝꯗ ꯇꯧꯔꯤꯅꯤ꯫ ꯂꯇꯥ ꯉꯁꯤꯗꯤ ꯑꯣꯐꯤꯁ ꯀꯨꯝꯂꯛꯄꯗ ꯂꯪ ꯍꯔꯩ 2ꯗꯪ ꯂꯩꯈꯤꯗꯕ ꯌꯥꯗꯦ ꯈꯟꯗꯨꯅ ꯀꯩꯊꯦꯜ ꯆꯪꯂꯨꯏ꯫ ꯊꯣꯔꯛꯄꯗ ꯂꯝꯕꯤꯒꯤ ꯃꯇꯥꯏ ꯑꯃꯗ ꯉꯥꯌꯣꯟꯕꯤ ꯅꯨꯄꯤ ꯑꯃꯅ ꯉꯥꯛꯆꯧ ꯌꯣꯜꯂꯝꯕꯗꯨ ꯍꯦꯛ ꯎꯔꯨꯔꯦ꯫ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦ ꯃꯥꯒꯤ ꯉꯥꯛꯆꯧꯗꯨ, ꯈꯨꯗꯣꯝꯕꯤꯃꯨꯛ ꯆꯥꯎꯔꯗꯅ ꯐ꯭ꯔꯪ ꯐ꯭ꯔꯪ ꯆꯣꯡꯏ꯫ ꯉꯥꯛꯆꯧꯗꯗꯤ ꯁꯥꯕꯤ ꯐꯥꯔꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯂꯇꯥꯗꯤ ꯉꯥꯛꯆꯧ ꯆꯥꯕꯗꯤ ꯂꯥꯏꯔꯗꯅ ꯌꯦꯡꯐꯥꯎ ꯀꯤꯕꯒꯨꯝ ꯇꯨꯀꯠꯆꯕꯒꯨꯝ ꯌꯥꯝꯅ ꯍꯩꯅꯖꯗꯕꯅꯤ꯫ ꯍꯦꯃꯟꯇꯗꯤ ꯉꯥꯛꯆꯧ ꯍꯥꯏꯈ꯭ꯔꯗꯤ ꯂꯣꯏꯔꯦ ꯄꯥꯝꯖꯕꯅ꯫ ꯀꯨꯏꯔꯦ ꯃꯇꯥꯡ ꯆꯥꯗꯕꯅꯔ ꯉꯥꯛꯆꯧ ꯊꯦꯡꯅꯗꯕ꯫ ꯉꯁꯤꯗꯤ ꯐꯅ ꯇꯥꯟ ꯆꯥꯔꯦ ꯈꯟꯗꯨꯅ ꯉꯥꯌꯣꯟꯕꯤꯗꯨꯗ ꯆꯦꯛꯁꯤꯟꯅ ꯌꯣꯝꯁꯤꯜꯍꯜꯂꯗꯨꯅ ꯂꯩꯔꯛꯂꯦ꯫ ꯉꯔꯥꯡꯁꯨ ꯍꯦꯟꯖꯥꯡꯗꯨ ꯅꯥꯇꯩ ꯑꯃ ꯏꯆꯥ ꯆꯥꯈꯤꯗꯕꯒ, ꯉꯁꯥꯏ ꯑꯌꯨꯛꯁꯨ ꯉꯟꯇꯥꯅ ꯊꯕꯛ ꯆꯤꯜꯂꯤ ꯈꯥꯏꯗꯨꯅ ꯆꯥꯛ ꯆꯥꯈꯤꯗꯕꯅꯅꯦ ꯏꯅꯨꯡ ꯅꯨꯡꯉꯥꯏꯖꯗ꯭ꯔꯤꯕꯅꯤ꯫ ꯅꯨꯃꯤꯗꯥꯡꯗꯨ ꯃꯆꯥ 2ꯒꯤ ꯄꯤꯖꯅꯕ ꯇꯣꯉꯥꯟꯅ ꯁꯦꯝ ꯁꯥꯔꯒ ꯄꯤꯖꯗꯨꯅ ꯇꯨꯝꯍꯟꯈ꯭ꯔꯦ꯫ ꯍꯦꯃꯟꯇꯅ ꯄꯥꯝꯖꯕꯤ ꯃꯑꯣꯡꯗ ꯅꯄꯥꯛꯄꯤ, ꯁꯤꯡ, ꯍꯔꯤꯕꯣꯞ, ꯐꯗꯤꯒꯣꯝ ꯊꯥꯛꯇꯨꯅ ꯇꯦꯡꯀꯣꯠ ꯑꯃꯇꯪ ꯊꯣꯡꯅꯅꯕ ꯆꯤꯔꯤ ꯇꯅꯥꯟꯅ ꯊꯣꯡꯂꯦ꯫ ꯎ ꯃꯣꯔꯣꯛ ꯃꯅꯝ ꯇꯥꯖꯕꯗ ꯆꯥꯛ ꯇꯣꯛꯄꯗ ꯉꯥꯏꯔꯤꯉꯩꯗ ꯑꯃꯨꯛꯁꯨ ꯂꯥꯝꯃꯤ ꯍꯥꯏꯖꯕ ꯍꯦꯃꯟꯇꯅꯤ꯫ ꯆꯋꯥꯏꯒ ꯊꯥꯡꯖꯤꯡꯒꯗꯨ ꯎ ꯃꯣꯔꯣꯛ ꯊꯥꯛꯇꯨꯅ ꯇꯦꯡꯀꯣꯠ ꯃꯆꯥ ꯑꯃꯁꯨ ꯂꯣꯟꯕꯣꯏ ꯃꯦꯠꯄꯣꯏ ꯇꯧꯕꯤꯔꯦ꯫ ꯃꯔꯣꯏ ꯃꯄꯥꯡ ꯁꯨꯅ ꯁꯦꯝꯂꯦ꯫ ꯍꯦꯃꯟꯇꯅ ꯍꯥꯎꯅ ꯍꯔꯥꯎꯅ ꯆꯥꯒꯗꯕꯗꯨ ꯃꯃꯤꯠꯇ ꯎꯏ꯫ ꯅꯨꯡꯇꯤꯒꯤ ꯆꯍꯥꯞꯇꯒꯤ ꯈꯔꯁꯨ ꯍꯦꯟꯅ ꯍꯥꯞꯄꯤ꯫ ꯆꯥꯛ ꯂꯩꯇꯕ꯭ꯔꯥ ꯍꯪꯂꯛꯂꯕꯁꯨ ꯍꯥꯏꯗꯨꯅ ꯆꯐꯨꯗ ꯈꯔꯁꯨ ꯈꯥꯛꯏ꯫ ꯍꯦꯃꯟꯇꯕꯨ ꯉꯥꯏꯅ ꯉꯥꯏꯅ ꯂꯣꯏꯁꯤꯟꯕ ꯌꯥꯕ ꯊꯕꯛ ꯏꯪꯈꯥꯡ ꯄꯨꯝꯅꯃꯛ ꯂꯣꯏꯁꯤꯜꯂꯦ꯫ ꯏꯃꯨꯡ ꯐꯥꯎꯕ ꯋꯥꯏ ꯁꯤꯠ ꯅꯥꯟꯅ ꯇꯩꯊꯣꯛꯂꯦ꯫ ꯃꯅꯝ ꯅꯨꯡꯁꯤꯕ ꯙꯨꯞ ꯑꯃꯁꯨ ꯊꯥꯅꯤꯡꯉꯛꯄ ꯐꯥꯎꯗꯨꯅ ꯊꯥꯗꯣꯛꯏ꯫ ꯐꯃꯨꯡꯗ ꯉꯥꯏꯍꯥꯛ ꯍꯤꯞꯊꯩ, ꯈꯜꯂꯤ ꯉꯔꯥꯡꯗꯤ ꯄꯨꯡ 5ꯗꯁꯨ ꯍꯜꯂꯛꯄꯅꯤ, ꯅꯣꯡꯃꯇ ꯊꯦꯡꯅ ꯍꯟꯖꯤꯟꯗꯕꯅꯤ꯫ ꯊꯦꯡꯂꯕꯗ ꯄꯨꯡ 6-7ꯇꯒꯤ ꯊꯦꯡꯊꯕ ꯑꯃꯨꯛꯇ ꯌꯥꯎꯗꯕꯅꯤ꯫ ꯈꯟꯅ ꯈꯟꯅ ꯄꯨꯡ 7 ꯇꯥꯁꯤꯜꯂꯛꯏ꯫ ꯉꯥꯏꯅ ꯉꯥꯏꯅ ꯄꯨꯡ 10 ꯇꯥꯁꯤꯟꯈꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯑꯆꯤꯛꯄꯗ ꯄꯨꯛꯅꯤꯡꯅ ꯅꯤꯡꯀꯣꯛꯅꯔꯤꯉꯩ ꯄꯨꯡ 11 ꯇꯥꯔꯝꯂꯦ꯫ ꯀꯩꯗꯧꯔꯕꯖꯥꯠꯅꯣ, ꯀꯔꯤ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯂꯕꯅꯣ ꯃꯣꯟ ꯈꯜꯂꯛꯏ꯫ ꯂꯝꯕꯤꯗ ꯇꯨꯁꯟꯗꯨꯅ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯇꯥꯗꯨꯅ ꯂꯩꯔꯕꯁꯨ ꯊꯦꯡꯂꯕꯅꯤꯅ ꯀꯅꯥꯃꯠꯇ ꯎꯕꯤꯗꯗꯨꯅ ꯑꯗꯨꯝ ꯂꯩꯔꯝꯂꯕꯗꯤ ꯀꯝꯗꯧꯕ꯫ ꯅꯤꯡꯊꯦꯝꯆꯥ ꯃꯌꯨꯝꯒꯤ ꯁꯅꯥꯌꯥꯏꯃ ꯑꯗꯨ ꯍꯜꯂꯛꯇꯦ ꯍꯥꯏꯗꯅ ꯆꯦꯟꯅꯔꯨꯔꯒ ꯈꯣꯡꯕꯥꯟꯗꯒꯤ ꯁꯤꯅ ꯐꯪꯈꯤꯕꯗꯨ ꯉꯁꯤ 3ꯇ ꯃꯉꯥꯏꯔꯤ꯫ ꯃꯈꯥꯔꯣꯝꯒꯤ ꯗꯥꯛꯇꯔ ꯇꯣꯝꯕꯤꯁꯨ ꯋꯥꯀꯤꯡ ꯆꯠꯈ꯭ꯔꯒ ꯂꯦꯛꯊꯔꯛꯏ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯆꯪꯗꯨꯅ ꯐꯨꯔꯤꯠꯈꯥꯎꯗ ꯌꯥꯎꯔꯝꯕ
एड्रेस येंगदुना मयुमदा थिलकपदु नुमित हुमनीमुक लाइकन्नरमलगा ngarang numidang laikidabani lata tawpham khanglakte sor chaning tade leimaida hangat handa kayam toina chatkrabano kanghaude kablak sokpada natana nikpa ama yaurai lepa ngamlakte phongna tapna hiptharai tuba tabaromda khalambadu khangtok tokloga khangching chingnaraktuna longna phuk hawatli calendar da chensin yenglui soidna oyam toklarani mihun dang chongi lata nokpna chumi khalla male mamita pigi ira chenna nokthorai ngasidagi ahalgida leiba pali tarami wari asi matang sida lusinjare khwai mayambu thagatchari